Mariupol gi Azoba style steel plant da leriba Asokpa Lanmising Lanthokpada Russia ga Yanaba Purakhre Ukraine gi port city ama oiriba Mariupol gi Azoba style steel plant da leriba Asokpa Ukraine gi Lanmising Lanthokpada Russia ga Yanaba ama Purakhre haire Russia gi defense ministry gi maikei da gi haikibada Asokpa Lanmising adu Hondokpa gi thabak chatharingai manungi oina regime of silence introduced tawkhre soglaba Ukraine gi Lanmising adu manak nakpada leiba Nobo Azoba Star da leiba hospital da pukatuna laika nagani haire adubu khudaki oina Ukraine gi official maikei dagi confirmation amata phangdre Russia na Ukraine da landa khraba matung Mariupol khudum chale haina laukhokiba matamdagi hauna steel plant asigi tunnel singda soklaba Ukraine gi lanmi kaya ama ngasi phawba leirakibane lanfam adu sokiba Ukraine gi lanmi kaya laika nabangamdana sire haibagi video kaya tongan ba social media platform singda viral oirakibani haire Ukraine gi Lanmising gi counter offensive Russia gi border yokshin khre lan haurakpadagi hojik phawbada Russian forces ke saruk ahum thokpagi ama sire UK gi Ministry of Defense ki maikei dagi nauna phongdorokiba information amada Ukraine gi Lanmising na hojik jathariba offensive ase Russia gi border yokshin khre haukiba February thadagi Russia na Ukraine da landarakraba matung Ukraine na chatharkiba offensive asida Russian lanmi gi saruk ahum thokpagi ama laikhidre haire NATO na Finland da khulai sai thoraklabade Russia na ngamkhai da military mapangal sengbat kane Finland na military alliance NATO da yauna na bahona kibaga iroina na Russia gi top official amana Finland da NATO gi landana ba khulai sai thorokpa tarabade Russia na ngamkhai da masagi military mapangal semgatlagani haina phongdokhre Finland ga punna Sweden su NATO membership ke apply tawragani haina laukthokre Russia na Ukraine da landabagi thokdok asina maram oiduna sahi chani hena military gi michang amatada yauroi haina phireb lauduna lakpa Sweden na Finland ga punna prithvi da khwaidagi kanba military alliance NATO North Atlantic Treaty Organization da yaunabagi damak apply tawnaba phireb laure haina laukthokre Ukraine lan mai pakpa ngamgane NATO official Russian military na Ukraine da landari ba se mafam marang khangdaba horakle lan asi Ukraine na mai pakpa ngamgani haina Asa tawi haina military alliance NATO North Atlantic Treaty Organization gi senior official amana phongdokhre Russia na yamna tamthiba mawngda landa khiba se khongpham kaiba hore haina NATO gi deputy secretary general Mircea Ziona na Berlin da paumi singa wari sanabada phongdokhe NATO gi top diplomat sing ngahan Berlin da unaduna Ukraine da makhata na support pibage amasung Finland amade Sweden amasung atai laibak singna NATO da yaubagi matang da wa khanakhe Ukrainian praja amasung army gi mathona amasung aikhoi gi matengna lan asida Ukraine soidana mai pakpa ngamgani haiba aikhoina khangi haina Ziona na haike NATO gi secretary general Jens Stoltenberg COVID-19 na duna laiba maramna Berlin da pangthoki ba mifam adu Ziona na share lauke maduda mahangna Ukraine gi supporter sing lingjel manana laire mapangal kanna lairi amasung Ukraine lan mai pakna ba makhata na mateng pangani haina phongdokhe Mifam aduda khwaidagi maruoina khanakhiba ase member kuntra lairiba organization ase pathok chauthokpagi matangda oikhe Finland amasung Sweden khakta natana Georgia su NATO da yaubagi matangda khanakhe Georgia na NATO da yaubagi matangda de Russia na yamna phattaba phallakani haina akanba warning tawre Finland amasung Sweden de hanadagi NATO ga naksinaba partner oiduna lakle makhoigi application de allies singna yaningani haina thajai haina Ziona na haike Madrid pangthokadaba NATO summit amada Georgia ge official singsu invite tawgane alliance asige thonglauna hangdoktuna thambage policy ase kaifadana lairi haina NATO ge senior official asina haike Chinese president Xi Jinping brain ge singli pombagi anaba lairi haina singnare Chinese president Xi Jinping ase brain aneurysm brain ge singli da pomkhatpa tangbage khudong thiningai oiba laina makhalama nare adubu mahak thang thaduna layeng bagi wafam da de yadri haina chapchana di khangdriba media gi report amana haire masagi chahi hompugani pan suraba communist leader asina thaina gi hidak oina sijinaba pamli amasung brain surgery tawbagi wafam da yadri haina maikei kaya na haina re sahi ani gi mamangda China da COVID-19 laisat horakpa matamda China na makhoi gi traditional hidak sing mirai bak da yona bakhanakhe Maduda President Xi Jinping su mangjil thaba supporter ama oikhi haire Russian President Vladimir Putin gumna Xi Jinping ge haksel gi phibam asisu yamna losilaga thamle ing 2020 da hanba covid wave manungda
Senjen da wa ngangbada President Xi Jinping wa yamna tapna ngangba amasung lok khuduna masa khara soksinba matau ukhi haire. China ge Uyghur lamdam asi prithivida jelda mi khwaidagi yamna leiba lamdam oire. China da ethnic Uyghur Muslim singna khundaba mafam asi prithivida jelda mi khwaidagi yamna leiba mafam oire. Lamdam asida mi kun manga khudinge amade terrorism ga mari lainana jelda lei haire. Associated Press na phangkhiba amasung khara makhaidi chumle hainasu verify tawraba list matungina China ge Kha Xinjiang province ta county kaya marumgi manungda ama oiriba Kwana Shehar county khaktada Uyghur Muslim lising taragi mathakta jelda leire. Terrorism gi mayokta sathaba lani haiduna China na haukiba chahi khara sida Uyghur Muslim singi mathakta akanba action lokhatpa hauke. China da thabak phangdabgi chang asi COVID ki kham thengba tangkakta oikhiba phibamda yawrakadaure. China da thabak phangdabgi chang asi haukiba April phawbada chada taruk dasmik ama yaukhre masi ing 2020 gi February thada COVID-19 laisat ki angan ba matamda chada taruk dasmik ani yaukhiba dugi changda naksilakle haina pawgi sourcing na haire. Prithivida ani suba khwaidagi chawba economy oiriba China da COVID-19 laisat na maram oiduna akanba lockdown kaya tawkhibaga iroinana thabak phangdabagi changsi hengalakibane. Official oiba figure gi matungina khwaidagi phibam soklibase retailer amasung manufacturer singmi haire. BBC gi report matungina haukiba March amasung April thada China gi city kayada mafam khara khajik natraga mapung phana lockdown tawkhe. Commercial center oiriba Shanghai da yamna sangna lockdown tawkhi haire. Ikui kuidana Chinese Prime Minister Li Keqiang na China gi thabak phangdabagi changsi yamna aruba amasung awaba mani haina phongdokhe. Sahi asigi oina sarkarna apunbagi thabak phangdabagi changsi chada manga dasmik manga ge makhada thamnaba honare. Sri Lanka da senmilon ge aruba crisis marakta isaw amasung chingkin thabada misa kaya ama awaba takhre. Selthum gi achauba crisis mayok nariba Sri Lanka da mahausa ge thogdoki awaba muktare. Laibak asigi mafam kaya da isaw thokpa amasung chingkin thabagi thogdoksingda imung chatruki mathakta awaba takhre haina DMC Disaster Management Center ge paw amana haire. Sri Lanka da laibak sin bathungna curfew thamkhre. Sri Lanka da conflict thokpana maram oiraga ngarang numidang pung 9 dagi horaga laibak sin bathungna curfew thamle haina official report amagi matungina phongdokle. Century asi loibada Austria ge glacier pungnamak manglaba yai. Global warming na maram oiduna century asi loisilakpada Austrian glacier pulap tumkhiba yai haina World Meteorological Organization WMO ge Secretary General Petere Talas na phongdokre. Sahi kuntra gi matungda McDonald company Russia thadoknaba phirep laukhre. Soviet Union da hangdokpa ihan hanba American fast food restaurant oikhiba McDonald na sahi kuntra gi matungda Russia da leiba makhoi gi outlet sing thadoknaba phirep laukhre. Masi Ukraine gi lan asina maram oiduna Russia gi atopa maithiba tokhaina tabagi symbol oire. Russia da masagi restaurant sanipan ga yangkhai leiduna mi lising hompugani thoirom thabak piriba company asina humanitarian crisis thokpagi maram piraduna makhata na restaurant sing hangba ngamlaroi McDonald ge value ga chanadre haina phongdokhe. United States ke Chicago da based over fast food giant asina haukiba March thada makoi gi Russia da leiba store sing matam kharagi oina lolaga nei adubu karmachari sing de tolop adumak pigani haina phongdokhe. Karmachari amasung Russian supplier sa kayana McDonald gi maphamda thawai yauna thabak tawkhiba duna Russia thadokuna chatnaba phirep asi aruba ma ohenkhe. Adubu malem gi thakta aikoi gi wasak lei amasung aikoi gi value chena ngakpa tai haina McDonald gi CEO Chris Kemjeski na phongdokhe. Aroibada tabiriba pumnamakpu thagachari.